ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯔꯣꯜ ꯅꯨꯡꯒꯤ ꯃꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯅꯥꯅ ꯂꯦꯞꯇꯨꯅ ꯍꯤ ꯑꯗꯣ ꯑꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯛꯇꯥꯛ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯀꯥꯏꯗꯣꯡꯗꯨꯅ ꯃꯃꯤ ꯑꯣꯏꯅ ꯁꯥꯐꯣꯡꯗꯨꯅ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯧꯅꯥꯅ ꯑꯔꯥꯞꯄꯗ ꯂꯥꯛꯂꯤꯕꯗꯨ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯅꯤ꯫ ꯊꯧꯅꯥꯅ ꯂꯥꯛꯂꯤꯕꯁꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯄ ꯅꯠꯇꯦ, ꯃꯍꯥꯛꯀꯤꯁꯤ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯊꯧꯅꯥꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ꯫ ꯊꯧꯅꯥ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯕꯗ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤ ꯍꯣꯟꯗꯨꯅ ꯇꯣꯡꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯃ ꯊꯣꯛꯂꯛꯂꯝꯕꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ ꯍꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯃꯊꯣꯝꯇ ꯑꯁꯨꯃꯛ ꯆꯦꯜꯂꯤꯉꯩ ꯑꯗꯨꯗ ꯊꯧꯅꯥꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯤ ꯑꯣꯏꯅ ꯁꯥꯐꯣꯡꯂꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ꯫ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯐꯝ ꯌꯥꯝꯅ ꯆꯥꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯅꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨ ꯑꯩ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯇꯨꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯔꯤꯕ ꯑꯃꯗꯤ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯒ ꯑꯩꯅ ꯃꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯃꯈꯩꯗꯤ ꯁꯣꯝ ꯊꯪꯕ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯦꯞꯄꯨ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯑꯩꯒ ꯂꯝꯕꯥ ꯇꯧꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡ, ꯕꯨꯠꯁꯤꯡ ꯂꯥꯏꯁꯤꯡ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯂꯦꯞꯄꯨ, ꯑꯩ ꯃꯁꯛ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯥꯅ ꯌꯥꯝꯅ ꯅꯣꯛꯂꯨꯛꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯗꯣ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯒ ꯂꯝꯕꯥ ꯇꯧꯕ ꯄꯥꯝꯂꯕꯅꯤꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯣꯏꯕ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯣꯏꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯅꯥꯄꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯨꯗꯦꯛꯄ ꯇꯥꯔꯤ꯫ ꯅꯈꯣꯏ ꯁꯦꯝ ꯁꯥꯔꯣ, ꯍꯧꯖꯤꯛ ꯂꯥꯟ ꯍꯧꯅꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯍꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯉꯦꯛ ꯐꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯍꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯍꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯃꯅ ꯃꯁꯥꯗ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯌꯣꯝꯁꯤꯟꯈ꯭ꯔꯤ, ꯀꯔꯤ ꯑꯃꯠꯇ ꯃꯉꯣꯟꯗ ꯁꯣꯛꯄ ꯄꯥꯏꯕ ꯊꯦꯡꯕ ꯆꯪꯉꯛꯄ ꯉꯝꯗꯅꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯕ ꯃꯉꯛ ꯆꯥꯎꯗꯕ ꯂꯥꯏꯃꯨꯁꯤꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯂꯤ꯫ ꯃꯈꯨꯠꯇ ꯊꯧꯔꯕ ꯊꯥꯡꯁꯥꯡꯁꯤꯡ ꯑꯃꯨꯕ ꯃꯩꯈꯨ ꯀꯥꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯜꯂꯨꯕꯗꯒꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤꯅ ꯑꯃ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯖꯥꯟꯅꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯩꯔꯤꯉꯩ ꯃꯉꯛ ꯆꯥꯎꯗꯕ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯅ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯊꯥꯡꯅ ꯍꯥꯏꯒꯠꯇꯨꯅ ꯑꯋꯥꯕ ꯄꯤꯔꯤ꯫ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯈꯦꯛꯅ ꯂꯥꯎꯅ ꯃꯈꯣꯏ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯁꯒꯣꯜꯒꯤ ꯃꯈꯣꯡꯒꯤ ꯈꯣꯡꯊꯤꯜꯗ ꯗꯝ ꯗꯝ ꯂꯥꯎꯅ ꯊꯤꯟꯕꯗ ꯂꯩꯃꯥꯏ ꯑꯗꯣ, ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯣ ꯕꯨꯔꯨꯡ ꯕꯨꯔꯨꯡ ꯁꯧꯒꯠꯂꯛꯇꯨꯅ ꯏꯄꯣꯝ ꯀꯥꯈꯠꯂꯛꯇꯨꯅ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯂꯤꯕ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯅꯣꯡꯊꯛꯇ ꯀꯟꯅ ꯀꯟꯅ ꯊꯥꯡꯀꯠꯂꯛꯂꯤ꯫ ꯊꯥꯡꯀꯠꯂꯛꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕ ꯃꯉꯛ ꯆꯥꯎꯗꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯇꯨꯕꯠ ꯇꯨꯕꯠ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯊꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯇꯔꯨꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯁꯥ ꯃꯎ ꯐꯟꯗꯣꯛꯇꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯎꯔꯤ ꯋꯥꯔꯤꯅ ꯐꯥꯖꯤꯜꯂꯒ ꯂꯩꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯃꯊꯪ ꯇꯠꯇꯨꯅ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯚꯨꯡ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯄꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯣꯏꯗꯨꯅ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯟꯊꯦꯡꯅꯔꯝꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯉꯛ ꯆꯥꯎꯗꯕꯁꯤꯡ ꯑꯗꯨ ꯐꯟꯗꯣꯛꯇꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ
ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯧꯅꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯉꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗꯅ ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯕꯥꯛ ꯂꯩꯀꯪꯗ ꯂꯦꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤꯅꯤ, ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯂꯩꯍꯜꯂꯨꯕ ꯊꯣꯛꯂꯕꯗꯤ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯩꯖꯕ ꯑꯃꯗꯤ ꯂꯣꯛꯇꯥꯛꯀꯤ ꯏꯔꯣꯟꯅꯨꯡꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ, ꯉꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯂꯦꯝꯂꯩ ꯉꯥꯔꯝ ꯀꯌꯥ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯗꯛꯇ ꯏꯁꯤꯡ ꯑꯗꯣ ꯁꯝ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯉꯛꯄ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯣꯛꯂꯒ "ꯍꯩ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯅꯁꯨ ꯉꯝꯕ ꯊꯕꯛꯅꯤꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯃꯗꯣꯜ ꯊꯛꯇꯒꯤ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯔꯪꯕ ꯄꯥꯛꯇꯛ ꯇꯧꯕ ꯑꯗꯨꯒ ꯐꯨꯠ 7 ꯂꯣꯝ ꯋꯥꯡꯒꯗꯕ, ꯐꯨꯠ 4 ꯔꯣꯝ ꯄꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯀꯔꯤꯒꯨꯝꯕ ꯑꯔꯪꯕ ꯑꯃ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯆꯄꯨꯡ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯇꯨꯃꯤꯟ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯥꯔꯛꯈ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯇꯥꯔꯛꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯑꯔꯪꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠ 4 ꯂꯣꯡꯕ ꯑꯗꯨꯒ ꯌꯦꯡꯕꯗ ꯃꯃꯥꯏ ꯃꯁꯛ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯃꯉꯥꯜ ꯌꯥꯝꯅ ꯅꯥꯏꯔꯕ ꯂꯥꯏ ꯑꯃ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯨꯖꯥꯏꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯆꯧꯕ ꯑꯋꯥꯡꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨꯕꯨ ꯑꯃꯨꯛꯀꯤ ꯈꯨꯠꯊꯥꯗ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯅꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯝꯁꯤꯟꯈꯤꯕ ꯑꯗꯨꯗ ꯊꯧꯅꯥ ꯄꯨꯡꯉꯛꯉꯛꯏ꯫ ꯑꯔꯪꯕ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯥꯊꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯉꯥꯛꯈꯤꯕ ꯑꯁꯤꯗ ꯃꯁꯤꯗꯒꯤꯗꯤ ꯊꯧꯅꯥꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯉꯥꯛꯇꯅ ꯀꯌꯥ ꯀꯨꯏꯅ ꯉꯥꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯕꯥꯛ ꯑꯗꯨꯅ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯕꯥꯛ ꯑꯗꯨ ꯊꯝꯂꯨꯕꯗꯒꯤꯗꯤ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡ ꯑꯗꯣ ꯃꯆꯤꯟ ꯇꯨꯝꯂꯕ ꯇꯤꯡꯈꯪꯒꯨꯝꯅ ꯂꯣꯏꯅꯃꯛ ꯊꯤꯡꯀꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯇꯤꯡꯈꯪ ꯄꯥꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯉꯛꯄꯗ ꯊꯦꯡꯂꯤ꯫ ꯑꯗꯨꯒꯗꯤ ꯉꯁꯥꯏ ꯈꯨꯖꯥꯏꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯊꯥꯕꯗ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯣ ꯇꯞꯅ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯥꯎꯒꯠꯂꯛꯂꯒ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯎꯪꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯗꯨꯅ ꯑꯆꯧꯕ ꯅꯣꯡꯂꯩ ꯑꯃ ꯁꯦꯝꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯊꯧꯅꯥꯅꯁꯨ ꯉꯛꯆꯕ ꯄꯣꯛꯂꯤ꯫ ꯀꯔꯤꯅꯣ, ꯑꯩꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯁꯨꯛ ꯌꯧꯅ ꯄꯥꯡꯒꯜ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯐꯥꯎꯕ ꯈꯪꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯀꯣꯏꯁꯤꯜꯂꯤꯕ ꯅꯣꯡꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯈꯥꯛ ꯑꯔꯥꯎ ꯀꯌా ꯍꯩꯊꯔꯛꯂꯤ꯫ ꯈꯨꯔꯛ ꯍꯥꯡꯗꯅ ꯍꯩꯊꯔꯛꯂꯤꯕ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯩꯔꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯊꯥꯕꯗ ꯇꯤꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯗꯤ ꯍꯦꯟꯗꯣꯛꯈꯤꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯏꯔꯣꯟꯅꯨꯡꯗ ꯂꯨꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯏꯔꯣꯟꯅꯨꯡꯗ ꯂꯨꯠꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯏꯔꯣꯟꯅꯨꯡꯗ ꯂꯨꯠꯂꯕꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯗꯤ ꯑꯗꯨꯃꯛ ꯐꯪꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯅꯥ ꯐꯥꯎꯕ ꯂꯦꯞꯂꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯀꯔꯤꯅꯣ, ꯑꯩꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯦꯗꯅ! ꯑꯩꯅ ꯐꯥꯎꯕ ꯈꯜꯂꯨꯗꯕꯒꯤ ꯆꯥꯡꯗ ꯃꯍꯥꯛꯅ ꯑꯁꯤ ꯌꯧꯅ ꯃꯄꯥꯡꯒꯜ ꯀꯜꯂꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯀꯧꯊꯣꯛꯈꯤꯕ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯜꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯂꯥꯎꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯑꯁꯨꯝꯅ ꯁꯨꯝ ꯊꯥꯖꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯅꯣꯔꯣꯛꯇ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯔꯣꯏ, ꯆꯥꯛꯊꯥꯛꯁꯨ ꯐꯪꯂꯔꯣꯏ, ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯊꯣꯡꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯆꯪꯖꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯈꯣꯏꯅ ꯌꯥꯔꯣ꯫ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫
ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯊꯧꯅꯥꯗ ꯆꯪꯖꯔꯛꯂꯤ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯆꯪꯖꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯊꯧꯅꯥꯅ ꯍꯥꯏ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯥ ꯂꯥꯟꯐꯝ ꯑꯁꯤ ꯅꯍꯥꯛ ꯃꯥꯏꯊꯤꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏ ꯊꯧꯅꯥ ꯐꯕ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅꯗꯤ ꯉꯝꯗ꯭ꯔꯒ ꯑꯇꯣꯞꯄ ꯅꯦꯛꯇꯨꯅ ꯑꯩꯒ ꯂꯝꯕꯥ ꯇꯧꯍꯜꯂꯤꯕꯅꯣ ꯅꯪꯅꯕꯨ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒ ꯅꯪꯒ ꯑꯣꯏꯅ ꯂꯝꯕꯥ ꯇꯧꯁꯤ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯑꯇꯣꯞꯄꯕꯨ ꯅꯦꯛꯂꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏ ꯑꯄꯪꯕ ꯅꯪꯅ ꯅꯃꯨ ꯇꯥꯏꯕꯪꯗ ꯅꯪꯒꯤ ꯃꯌꯥꯅ ꯁꯨꯝꯍꯠꯇꯨꯅ ꯉꯥꯎꯍꯟꯗꯨꯅ ꯄꯨꯕꯒꯨꯝ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯅ ꯑꯩꯕꯨ ꯄꯪꯊꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯟꯗꯨꯅ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯈꯣꯝꯒꯠꯇꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯌꯥ ꯂꯝꯕꯥ ꯀꯌꯥꯕꯨ ꯅꯍꯥꯛꯅ ꯀꯧꯁꯤꯟꯗꯨꯅ ꯑꯩꯒꯤ ꯂꯝꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯤ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯃꯄꯥꯡꯒꯜ ꯂꯩꯖꯗꯕ ꯁꯛꯇꯤ ꯂꯩꯇꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯃꯇꯨꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯌꯦꯡꯉꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯥꯏꯊꯤꯔꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯅꯣꯂꯨꯛꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯉꯛ ꯊꯦꯛꯀꯠꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯗꯤ ꯃꯥꯒꯤ ꯉꯝꯖꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯈꯟꯊꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯑꯩ ꯂꯝꯕꯥ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯅꯪ ꯑꯩ ꯁꯣꯛꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯃꯥꯏꯊꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯟꯗꯨꯅ ꯁꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯐꯨ ꯑꯍꯤꯡꯕꯁꯤꯗ ꯅꯍꯥꯛ ꯆꯪꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯁꯅꯥꯒꯤ ꯈꯨꯔꯥꯏ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯄ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇꯃꯛ ꯏꯟꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒ ꯌꯥꯎꯅ ꯌꯦꯡꯂꯤꯕꯅꯤ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯑꯔꯪꯕ ꯃꯉꯥꯜꯒꯨꯝꯅ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯗꯨ ꯈꯪꯂꯒ ꯑꯩꯒ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯛꯁꯨ ꯍꯥꯏꯕ ꯌꯥꯏꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯅꯥꯅ ꯃꯗꯨ ꯈꯪꯂꯒ ꯅꯍꯥꯛꯀꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯃꯥꯏꯊꯤꯔꯒ ꯂꯩꯔꯒꯗꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯕꯨ ꯈꯪꯅꯤꯡꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯊꯛꯇ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯄꯪꯕ ꯑꯩ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯅꯍꯥꯛꯅ ꯀꯔꯝꯅ ꯊꯧꯅꯥꯒ ꯂꯥꯟꯊꯦꯡꯅꯒꯦ ꯈꯜꯂꯤꯕꯅꯣ ꯅꯍꯥꯛꯇꯤ ꯆꯐꯨ ꯑꯁꯤꯗ ꯌꯥꯎꯔꯒ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯕ ꯖꯒꯥ ꯑꯃꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯇꯥꯖꯧ ꯍꯥꯏꯕꯤꯒꯦ ꯑꯩꯍꯥꯛꯁꯦ ꯅꯣꯡꯊꯥꯡ ꯂꯩꯕꯒꯤ ꯃꯆꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯣꯡꯃꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯉꯥꯜ ꯃꯌꯥꯝꯗꯨꯅ ꯎꯕꯗꯤ ꯐꯪꯗꯦ ꯃꯉꯥꯜ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅꯁꯨ ꯅꯪꯅ ꯑꯩꯕꯨ ꯉꯝꯂꯒ ꯅꯝꯁꯤꯟꯗꯨꯅ ꯆꯐꯨ ꯑꯁꯤꯗ ꯍꯥꯞꯂꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯉꯝꯗꯨꯅ ꯅꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯣꯏꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯅꯣꯡꯃꯗꯣꯟꯊꯛꯇ ꯄꯨꯡꯄꯥꯛ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯊꯧꯅꯥꯅꯁꯨ ꯈꯪꯂꯤ ꯂꯥꯏꯃꯨ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯂꯥꯟꯐꯝ ꯑꯗꯣ ꯍꯣꯠꯅꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯊꯧꯅꯥꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈ꯭ꯔꯕ ꯑꯇꯤꯌꯥ ꯃꯊꯛ ꯍꯥꯏꯕꯗꯤ ꯅꯣꯡꯊꯥꯡꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯎꯪꯗꯨꯅ ꯊꯝꯂꯤꯕ ꯅꯣꯡꯂꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯃꯄꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯥ ꯃꯌꯥꯝ ꯑꯃ ꯅꯣꯡ ꯆꯨꯕꯒꯨꯝ ꯍꯩꯊꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯧꯅꯥ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯛꯇꯥꯛꯀꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯆꯥꯎꯔꯕ ꯎꯟꯒꯤ ꯃꯄꯥꯛ ꯑꯃꯕꯨ ꯅꯣꯡꯊꯛ ꯑꯗꯨꯗ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯉꯥꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯅꯣꯡꯊꯥꯡꯂꯩꯃꯒꯤ ꯃꯆꯥ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯊꯥꯡ ꯀꯌꯥ ꯈꯥꯛꯊꯔꯛꯂꯤ ꯑꯁꯨꯝꯅ ꯈꯥꯛꯊꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯃꯗꯤ ꯅꯣꯡꯊꯛꯇ ꯎꯪꯗꯨꯅ ꯄꯥꯏꯗꯨꯅ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯣꯏꯅ ꯃꯃꯤ ꯑꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯛꯊꯦꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯇꯥꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯧꯅꯥꯅ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ
ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯂꯩ ꯑꯗꯣ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯈꯪꯂꯦ ꯁꯅꯥꯒꯤ ꯈꯨꯖꯥꯏꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯥꯏꯊꯤꯔꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯔꯣꯏꯕꯗꯤ ꯅꯠꯇꯦ, ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯅꯇꯛꯀ ꯂꯃꯟ ꯈꯨꯝꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯊꯧꯅꯥꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯌꯣꯝꯁꯤꯜꯂꯤꯕ ꯀꯨꯌꯣꯝ ꯑꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯍꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯏꯃꯥꯏꯗ ꯀꯨꯝꯊꯔꯛꯂꯒ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯈꯣꯡꯖꯦꯡ ꯋꯥꯏꯗꯅꯤ ꯊꯧꯅꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤ꯫ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯀꯤꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯥꯏꯊꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣ, ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯆꯪꯉꯛꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯟꯖꯥ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯂꯨꯝꯂꯕ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯦꯠꯊꯒꯦ ꯍꯥꯏꯗꯨꯅ ꯊꯧꯅꯥꯒꯤ ꯃꯊꯛꯇ ꯍꯦꯛ ꯅꯦꯠꯊꯔꯛꯄꯗ ꯊꯧꯅꯥꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯋꯥ ꯑꯃ ꯆꯐꯨ ꯑꯗꯨꯗ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯞ ꯂꯥꯎꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨ ꯊꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯈꯤꯕꯗꯨꯗ ꯈꯪꯍꯧꯗꯅ ꯊꯧꯅꯥꯗ ꯅꯦꯠꯈꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯀꯠꯂꯒ ꯅꯦꯠꯊꯔꯛꯂꯤꯕ ꯃꯈꯣꯡ ꯑꯗꯣ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯖꯨꯔꯨ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯨꯅ ꯃꯈꯣꯡꯗꯒꯤ ꯈꯨꯔꯨꯗꯒꯤ ꯐꯩꯒꯟꯗꯒꯤ ꯃꯈ꯭ꯋꯥꯡ ꯃꯊꯪ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯂꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ꯫ ꯑꯁꯨꯝꯅ ꯏꯔꯩ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯝꯗꯨꯅ ꯅꯈꯣꯏꯅ ꯐꯥꯖꯤꯜꯂꯤ, ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯛꯈꯤꯅꯤ꯫ ꯑꯩꯅ ꯁꯥꯐꯣꯡꯂꯛꯂꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯌꯦꯡꯉꯨꯗꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯉꯝꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯅꯁꯨ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯂꯛꯈꯤꯒꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯃꯥꯂꯦꯝ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅ ꯊꯧꯅꯥꯅ ꯑꯁꯨꯝ ꯆꯐꯨ ꯑꯗꯨꯗ ꯆꯤꯡꯁꯤꯟꯍꯟꯈꯤꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯤꯡꯁꯤꯟꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯣ ꯊꯥꯡꯗꯨꯅ ꯄꯣꯔꯛꯂꯤ, ꯑꯗꯨꯒ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥ ꯑꯗꯣ ꯃꯔꯣꯟ 8 ꯊꯨꯞꯂꯒ ꯀꯨꯞꯁꯜꯂꯤ, ꯑꯗꯨꯒ ꯂꯤꯒꯤ ꯄꯌꯥꯅ ꯀꯔꯛ ꯂꯥꯎꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯤꯁꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯁꯤꯡ ꯈꯔ ꯆꯐꯨ ꯑꯗꯨꯗ ꯈꯤꯛꯆꯤꯟꯕꯗ ꯆꯐꯨ ꯑꯗꯨꯅ ꯉꯪꯂꯝꯕ ꯑꯃꯗ ꯅꯤꯛꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯇꯧꯔꯤꯕꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯊꯧꯅꯥꯗ ꯑꯩꯈꯣꯏ ꯍꯟꯈꯤꯕ ꯌꯥꯔꯗ꯭ꯔꯥ, ꯑꯩꯈꯣꯏ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯅꯥꯅ ꯌꯥꯗꯦ, ꯆꯐꯨ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ, ꯃꯗꯨ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯊꯥꯗꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯒ ꯆꯐꯨ ꯑꯁꯤ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯂꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯌꯦꯡꯍꯧꯒꯗꯧꯔꯤꯕꯗꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯇꯁꯦꯡꯕꯒꯤꯁꯨ ꯊꯧꯅꯥꯅ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯉꯁꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯧꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯥꯖꯤꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯤ꯫ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯈꯔ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯊꯧꯅꯥꯅ ꯃꯍꯥꯛꯄꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯖꯤꯜꯂꯒ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯖꯒꯥ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯝꯈꯤꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯐꯨꯝꯈꯤꯕꯒ ꯅꯈꯣꯏꯕꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯅ ꯆꯐꯨ ꯑꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅꯁꯨ ꯌꯦꯡꯍꯧꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯦꯛ ꯈꯪꯕꯒ ꯖꯒꯥ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯤꯑꯣꯏ ꯀꯌా ꯄꯣꯔꯛꯇꯨꯅ ꯇꯧꯈꯥꯏꯍꯟꯗꯨꯅ ꯑꯩꯕꯨ ꯂꯧꯊꯣꯛꯍꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯄꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯃꯇꯝꯗ ꯂꯥꯟ ꯈꯔ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯊꯧꯅꯥꯗ ꯆꯪꯖꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯪꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯑꯃꯗꯤ ꯂꯥꯏꯃꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯣꯏꯔꯛꯀꯗꯕ ꯑꯃꯗꯤ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯤꯕꯅꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯊꯧꯅꯥꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯈꯪꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯈꯣꯏꯁꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯊꯛꯇ ꯅꯣꯡꯃꯗꯣꯟꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯔꯪꯕ ꯃꯆꯨꯒꯤ ꯃꯉꯥꯜ ꯅꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯊꯧꯅꯥꯅ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯅꯔꯒ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯆꯐꯨ ꯑꯁꯤ ꯑꯩ ꯃꯐꯝ ꯆꯥꯅ ꯊꯤꯜꯂꯨꯔꯒꯦ, ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯨꯔꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯊꯧꯅꯥ ꯆꯐꯨ ꯑꯗꯨ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ
mahak nau paiduna mahak ke mayum lomda honlun lakli mahakna asumna mayum jorokpadadi nong ngam phum tawri nong ngan chalakpa asida thongana amaiba nobin ge loine na chatuna chafu ase phumlagadoribani maramaduna amaiba nobin da hana pau piruragi khanduna nong ngam phum torokpa punga ni ngandringai matam mamli torokpa amam angan sinaba matam masida amaiba thongna khudakta hipthaki aduga nobin gi manakta mahaki thawai merel chatuna athuba matamda chafu asi kadaidano amada phuminnarusi aduna hitangpamda ngairamo haiduna mahaki thawai chatuna hairuri adugi matung nong pungan ngan thoraklabada thaunagi thawai adusu thaunada amu hanjillaktuna thauna mikap thorakli masigi matung thauna mapimaron singado amata hongdoktabida mahak chafu adu paiduna parap lakli asuna lako matamda nobinga thingnaraduna nobinda hairi mama chafu asigi manungda loktak laiji iron nungda mami wena yauduna leiriba laiyado aina phajinduna poroklibani masi aina khanjaba jaga aina haikhiba isingi iron nungga leiriba surung ama haibado maruda phulunabagi damakta ai mamabu kawa lakcharibani maramaduna mamana aigi ithakta hi lalaga chalan bigano aduna chalanaba tawrusi asam nangangna singnariba singadu manungda leiriba laimu aduna loina maktaribani masigi matung thauna amadi nobin chafu adupu laiji ironungge manungda leiba surung amada purungnabagi damakta makoyani khongsalakli wari asigi 13 suba tangkak matang aswada loisinjari mathangi tangkak singda kari kamdorokpage haibadu mayam puna amuk ngaiminarasi mayambu aroibada amukka hanna khurumjari